ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯁꯪꯒꯣꯝ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯒ ꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯎꯔꯕ ꯁꯪꯒꯣꯜ ꯑꯃ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯁꯟ 3 ꯂꯣꯏꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯔꯝꯃꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨꯅ ꯁꯟ ꯑꯗꯨꯗ ꯑꯍꯥꯎ-ꯑꯍꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯅ ꯆꯥꯎꯇꯣꯟꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯁꯪꯒꯣꯝ ꯃꯌꯥꯝ ꯑꯃ ꯁꯨꯡꯕ ꯐꯪꯂꯝꯃꯤ. ꯑꯗꯨꯒ ꯆꯥꯎꯇꯣꯟꯒꯤ ꯁꯟ ꯁꯪꯒꯣꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯥꯎꯕꯒꯤꯁꯨ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯎꯇꯣꯟꯒꯤ ꯁꯪꯒꯣꯝ ꯂꯩꯅꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯂꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯄꯤꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯨꯕ ꯆꯥꯎꯇꯣꯟꯗꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏꯗ ꯀꯌꯥ ꯑꯄꯦꯟꯕꯗꯤ ꯐꯥꯎꯔꯝꯗꯦ. ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯤ ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯊꯝꯂꯒ ꯐꯖꯔꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯑꯩꯅꯒ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕ? ꯑꯁꯣꯏꯕꯗꯨ ꯇꯥꯛꯄꯤꯌꯨꯗꯣ, ꯑꯩꯍꯥꯛ ꯁꯦꯝꯗꯣꯛꯆꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ. "ꯑꯄꯪꯕꯤ, ꯅꯍꯥꯛꯅꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯒꯅꯤ? ꯌꯦꯡꯉꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯇꯥꯎ, ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯂꯩꯕ ꯐꯖꯕ ꯑꯆꯧꯕ ꯌꯨꯝ ꯑꯗꯣ ꯌꯣꯜꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯇꯥꯏ. ꯃꯗꯨ ꯂꯩꯍꯧꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯏꯅꯥꯏ ꯀꯌꯥ ꯑꯃ ꯊꯝꯂꯒ ꯏꯕꯥꯅꯤꯒꯤ ꯁꯦꯕꯥ ꯇꯧꯍꯟꯁꯤ. ꯅꯪꯁꯨ ꯑꯩꯁꯨ ꯐꯖꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯊꯣꯛꯁꯤ. ꯑꯗꯨꯒ ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯌꯦꯡꯍꯟꯁꯤꯗꯣ." ꯋꯥꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯇꯣꯟꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯛꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯣꯠꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯊꯣꯏꯅꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ. "ꯃꯗꯣ ꯄꯨꯛ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯈꯜꯅꯤ. ꯀꯔꯥꯝ ꯆꯥꯎꯕꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯐꯕ ꯄꯨꯔꯛꯂꯣꯏ. ꯑꯩꯗꯤ ꯃꯗꯨ ꯉꯝꯖꯔꯣꯏ. ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯒꯅꯤ? ꯃꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯒꯦ ꯑꯩꯒꯤꯗꯤ." ꯊꯣꯏꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯗꯨ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. "ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ? ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯃꯣꯠꯄ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯕꯅꯣ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟ ꯃꯀꯣꯟ ꯁꯦꯟꯅꯕ ꯑꯁꯤꯅ ꯀꯌꯥꯗ ꯏꯁꯥꯁꯦ ꯃꯣꯠꯍꯜꯂꯤꯕꯅꯣ? ꯌꯦꯡꯉꯨ, ꯑꯗꯨꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯎꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ. ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯅꯥꯒꯤ ꯐꯤꯖꯣꯜꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯗꯒꯤ ꯋꯥꯔꯕ ꯃꯛꯁꯤꯜꯂꯕ ꯅꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯃꯉꯥꯜ ꯂꯩꯅ ꯐꯖꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯄꯥꯝꯗꯕ꯭ꯔꯅꯦ?" ꯊꯣꯏꯅꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ. "ꯑꯗꯨꯕꯨ ꯅꯨꯄꯥ, ꯁꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃꯈꯛꯅꯤ. ꯀꯔꯤꯒꯤ ꯁꯥꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯂꯤꯕꯅꯣ? ꯁꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ. ꯃꯈꯣꯏꯁꯤꯡ ꯁꯦꯟꯅꯕꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯊꯕꯛ ꯅꯠꯇꯕ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯁꯥꯎꯔꯛꯂꯦ. "ꯇꯣꯛꯂꯣ ꯅꯨꯄꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯀꯥꯎꯕ ꯇꯧꯒꯅꯨ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ." ꯃꯄꯨꯔꯣꯏꯕꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯣꯏꯅꯨ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯃꯃꯥꯏ ꯂꯨꯛꯊꯖꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ. ꯆꯥꯎꯇꯣꯟ ꯃꯈꯨꯠ ꯅꯥꯝꯃꯗ ꯁꯪꯒꯣꯝ ꯍꯥꯞꯄ ꯄꯥꯇ꯭ꯔ 2 ꯌꯥꯜꯂꯒ ꯈꯨꯜ ꯑꯗꯨꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯌꯣꯜꯂꯝꯃꯤ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ. ꯁꯝꯖꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯆꯥꯎꯇꯣꯟ,
ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯏ ꯑꯗꯨꯒ ꯏꯁꯥꯁꯤꯁꯨ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯟꯁꯤꯡꯗꯣ ꯑꯩꯍꯥꯛꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏꯗ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯅꯥꯛ ꯈꯨꯜꯂꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯟꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯁꯟꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤ ꯑꯗꯨꯒ ꯃꯅꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯗꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯝꯖꯥꯏꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯦ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟ ꯁꯟ ꯑꯁꯤꯅꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃꯈꯛꯅꯤꯗꯣ ꯑꯗꯨꯒ ꯃꯈꯣꯏ ꯌꯣꯟꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯣꯏ ꯑꯩꯍꯥꯛꯁꯨ ꯌꯦꯟ ꯀꯌꯥ ꯑꯃ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯀꯣꯛꯂꯛꯄ ꯌꯦꯔꯨꯝꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯁꯤꯗ ꯌꯣꯜꯂꯒ ꯏꯃꯨꯡꯒꯤ ꯄꯨꯛ ꯊꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯑꯃꯣꯠꯄ ꯅꯝꯊꯤꯕ ꯁꯤꯟꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯗꯣ ꯑꯩꯒꯤ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯆꯥꯎꯇꯣꯟꯅ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯋꯥꯈꯜꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯇꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯑꯃꯣꯠꯄ ꯊꯕꯛ ꯇꯧꯔꯒ ꯂꯦꯜꯍꯧꯔꯣ ꯑꯩꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯇꯧꯔꯒ ꯐꯖꯕ ꯌꯨꯝ ꯑꯃ ꯂꯩꯔꯒ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯒꯗꯧꯔꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯝꯖꯥꯏꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯍꯦ ꯄꯨꯈꯠꯇꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤꯁꯨ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯣꯏ ꯅꯣꯡꯃꯗꯤ ꯅꯍꯥꯛꯁꯨ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯆꯥꯎꯇꯣꯟꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯁꯝꯖꯥꯏ ꯅꯍꯥꯛ ꯂꯩꯍꯧꯔꯣ ꯑꯩꯍꯥꯛ ꯁ꯭ꯋꯥꯏꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯁꯪꯒꯣꯝ ꯑꯁꯦ ꯂꯣꯏꯅꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯇꯤ ꯅꯝꯊꯤꯕ ꯑꯃꯣꯠꯄ ꯌꯦꯔꯨꯝꯁꯤꯡ ꯑꯗꯣ ꯁꯦꯟꯅꯗꯨꯅ ꯌꯣꯜꯂꯒ ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯔꯝ ꯇꯧꯅ ꯁꯦꯜ ꯍꯦꯟꯅ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯝꯃꯤ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯥꯟꯗꯤ ꯆꯠꯄꯤ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯀꯔꯝꯅ ꯁꯪꯒꯣꯝ ꯑꯁꯤ ꯃꯌꯥꯝꯅ ꯌꯣꯜꯂꯒ ꯁꯦꯜ ꯌꯥꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯊꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯔꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯁꯨꯡꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯊꯣꯛꯂꯨꯔꯒ ꯁꯟ ꯈꯔ ꯂꯩꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯟ ꯈꯔ ꯂꯩꯒꯗꯧꯔꯤꯕ ꯑꯁꯦ ꯁꯦꯜꯗꯤ ꯀꯣꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯁꯦ ꯌꯥꯝꯅ ꯌꯣꯟꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯨꯔꯦꯜ ꯑꯃꯈꯛ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯆꯥꯎꯇꯣꯟ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨꯗ ꯈꯔ ꯈꯔ ꯌꯥꯟꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯌꯥꯝꯒꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯒꯅꯤ ꯑꯗꯨꯒ ꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯉꯝꯂꯒꯅꯤ ꯑꯩꯅ ꯏꯁꯤꯡ ꯑꯁꯦ ꯁꯪꯒꯣꯝꯗ ꯌꯥꯁꯤꯜꯂꯦ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅꯁꯨ ꯈꯪꯉꯣꯏꯗꯕꯁꯤꯕꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯟꯊꯕ ꯇꯧꯗ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯇꯣꯟ ꯉꯔꯥꯡꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯍꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯟꯁꯤꯡꯗꯒꯤ ꯁꯨꯡꯕ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯗ ꯇꯪꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯔꯣꯏꯕꯗ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯪꯒꯣꯝ ꯈꯔꯗꯤ ꯂꯦꯝꯂꯝꯃꯤ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯔꯦꯝꯕꯁꯤꯡ ꯑꯁꯦ ꯈꯨꯟ ꯊꯪꯅꯕ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯨꯔꯒꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯍꯦꯟꯕ ꯁꯦꯜ ꯐꯪꯂꯛꯄꯅ ꯆꯥꯎꯇꯣꯟꯗꯨ ꯍꯔꯥꯎꯅ ꯂꯩꯖꯔꯝꯃꯤ ꯆꯥꯎꯇꯣꯟꯅ ꯉꯁꯤꯗꯤ ꯏꯁꯥ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯁꯦꯜꯁꯤꯡ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯒꯗꯕ ꯀꯨꯏꯔꯔꯣꯏ
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯁꯦꯜꯁꯤꯡ ꯑꯁꯦ ꯇꯥꯟꯁꯤꯜꯂꯕꯗꯤ ꯑꯩ ꯏꯅꯥꯛ ꯊꯨꯅ ꯈꯨꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯒ ꯐꯖꯔꯕ ꯌꯨꯝ ꯑꯃꯒꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯇꯥꯡ ꯑꯇꯥꯡꯕ ꯂꯪꯅ ꯁꯥꯕ ꯐꯤꯖꯣꯜ ꯀꯌꯥ ꯑꯃꯁꯨ ꯁꯦꯠꯂꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯏꯁꯤꯡ ꯍꯦꯟꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯁꯟ ꯈꯔ ꯂꯩꯁꯤꯟꯕꯒꯤ ꯑꯁꯥꯗꯤ ꯅꯣꯡꯃꯇꯁꯨ ꯈꯟꯅ ꯇꯧꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅ ꯏꯁꯤꯡ ꯍꯦꯟꯅ ꯌꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 4ꯃꯨꯛ ꯑꯁꯤ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥꯎꯇꯣꯟꯒꯤ ꯁꯪꯒꯣꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯆꯤꯕꯣꯟ ꯉꯥꯡꯅꯕꯒꯤ ꯋꯥ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯪꯅꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯈꯔ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯩꯔꯕꯒꯦ? ꯁꯪꯒꯣꯝ ꯍꯦꯟꯅ ꯂꯩꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯣ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯉꯥꯡꯅꯔꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯏꯁꯤꯡꯒꯤ ꯃꯍꯥꯎꯒꯨꯝꯅ ꯇꯧꯏ꯫ ꯃꯗꯣ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯑꯁꯦꯡꯕ ꯃꯔꯝꯗꯨ ꯄꯤꯌꯨ ꯆꯥꯎꯇꯣꯟ." ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ? ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯑꯇꯥꯡꯕꯒꯤ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯅꯈꯣꯏꯗ ꯌꯣꯜꯂꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯆꯥꯎꯇꯣꯟ, ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯂꯩꯒꯦ ꯍꯥꯏꯕꯅꯤ, ꯏꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯒ ꯑꯄꯪꯕꯁꯤꯒꯦ ꯈꯟꯒꯅꯨ." ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯕ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕꯗꯤ ꯌꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏꯗ ꯑꯩꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯑꯃꯠꯇ ꯌꯣꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯇꯣꯞꯄ ꯁꯪꯒꯣꯝ ꯌꯣꯟꯕꯁꯤꯡꯗꯒꯤ ꯂꯩꯕꯤꯔꯨꯔꯣ꯫ ꯑꯩꯍꯥꯛꯀꯤ ꯁꯪꯒꯣꯝꯗꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯈꯣꯏꯗ ꯌꯣꯟꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯌꯣꯟꯖꯔꯒ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯒꯁꯨ ꯉꯥꯡꯕ ꯁꯥꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯡꯖꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯑꯁꯤꯕꯣ?" ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯅꯨꯄꯥ ꯑꯃꯅ, "ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯒꯨꯝꯅ ꯆꯥꯎꯇꯣꯟꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯂꯝꯈꯤ꯫ ꯁꯥꯎꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯀꯌꯥꯗ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯅꯨꯄꯥꯅꯣꯅꯦ ꯌꯦꯡꯉꯨ! ꯐꯠꯇ꯭ꯔꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯪꯒꯣꯝꯗ ꯌꯥꯟꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯑꯇꯣꯞꯄ ꯈꯪꯖꯗꯕ ꯃꯤꯑꯣꯏꯗ ꯌꯣꯜꯂꯤꯕꯅꯤꯅꯦ." ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯣꯠꯄ ꯊꯕꯛ ꯇꯧꯕꯅꯅꯤꯗꯅ ꯃꯍꯥꯛꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯅꯥꯛ ꯈꯪꯈꯨꯟ ꯈꯨꯜꯂꯦ ꯍꯥꯏꯕꯗꯤ꯫ ꯁꯟ ꯂꯩꯕꯗꯤ ꯎꯗꯦ, ꯑꯗꯨꯒ ꯁꯪꯒꯣꯝ ꯃꯌꯥꯝ ꯑꯃꯗꯤ ꯌꯣꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ." ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯥꯎꯇꯣꯟꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯊꯣꯏꯅꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯂꯩꯔꯨꯔꯒ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯥ? ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ." ꯄꯟꯊꯕ ꯇꯧꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ
ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯑꯣꯊꯣꯛꯂꯒ ꯑꯁꯨꯝꯅ ꯂꯧꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯏꯟꯁꯥꯡ ꯑꯁꯤꯕꯣ? ꯅꯨꯡ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯣꯡꯂꯒ ꯄꯤꯖꯔꯤꯕ? ꯍꯣꯏ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯨꯄꯤ? ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯨꯡꯕꯨ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯊꯣꯡꯂꯤꯕ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯂꯩꯔꯨꯔꯒꯅꯤ꯫ ꯀꯔꯝꯅ ꯅꯪꯅ ꯅꯨꯡꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩ ꯃꯗꯨ ꯊꯥꯖꯗꯦ꯫ ꯃꯁꯤꯗꯤ ꯅꯨꯡꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯦꯜ ꯌꯥꯝꯅ ꯇꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡ ꯈꯔ ꯍꯋꯥꯏ ꯑꯗꯨꯗ ꯌꯥꯟꯁꯤꯟꯕ ꯇꯥꯏ꯫ ꯈꯪꯅꯤꯗꯅ, ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯆꯥꯎꯇꯣꯟ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗꯨꯃ ꯃꯕꯨꯛ ꯍꯥꯡꯂꯒ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯆꯥꯎꯇꯣꯟꯗꯨ ꯁꯥꯎꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯥꯎꯅ ꯉꯔꯥꯡꯒꯤ ꯍꯋꯥꯏ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯈꯣꯜ ꯀꯜꯂꯞꯅ ꯍꯋꯥꯏ ꯌꯣꯟꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯦ? ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯦꯜ ꯅꯉꯣꯟꯗ ꯄꯤꯔꯤꯕꯅꯤ꯫ ꯅꯨꯡ ꯂꯩꯒꯗꯕꯒꯤꯗꯃꯛ ꯁꯦꯜ ꯄꯤꯕ ꯅꯠꯇꯤꯌꯦ꯫ ꯈꯨꯔꯥ ꯑꯗꯨꯅ ꯊꯧ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗꯒꯤ ꯂꯩꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯩꯍꯥꯛ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯈꯨꯔꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯎꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯅ ꯗꯨꯀꯥꯟ ꯑꯃꯗ ꯌꯦꯔꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨ ꯆꯥꯅꯅꯕꯒꯤꯗꯃꯛ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯔ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯔꯨꯝ 10ꯃꯨꯛ ꯍꯦꯟꯅ ꯅꯨꯡꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯁꯥꯎꯅ ꯌꯦꯔꯨꯝ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯅꯍꯥꯛꯅ ꯌꯣꯜꯂꯤꯕ ꯑꯁꯤꯕꯣ? ꯅꯨꯡ ꯌꯣꯜꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯦꯔꯨꯝ ꯌꯣꯜꯂꯤꯕ꯭ꯔꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯦꯔꯨꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ ꯆꯥꯎꯇꯣꯟ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗꯒꯤ ꯏꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯁꯪꯒꯣꯝ ꯑꯗꯣ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯦꯔꯨꯝ ꯑꯁꯦ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯣ, ꯑꯇꯣꯞꯄ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯂꯧꯔꯨꯆꯣ꯫ ꯅꯪꯅ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯆꯥꯎꯇꯣꯟ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯇꯥꯡꯕ ꯂꯪꯅ ꯁꯥꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯤꯠꯂꯤꯕ ꯑꯇꯥꯡꯕ ꯂꯪꯅ ꯁꯥꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯪꯂꯤꯕ ꯃꯆꯨ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯊꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯆꯨ ꯁꯤꯊꯔꯝꯃꯤ ꯑꯗꯨꯒ ꯑꯃꯟꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯈꯪꯂꯕꯗ ꯆꯥꯎꯇꯣꯟ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯕ ꯈꯨꯗꯤꯡ ꯑꯣꯟꯅ ꯇꯩꯅꯕꯒꯨꯝꯅ ꯐꯠꯇꯕ ꯌꯥꯟꯁꯤꯟꯕꯒꯨꯝꯕ ꯂꯣꯏꯅ ꯑꯣꯏꯔꯝꯈꯤ꯫ ꯉꯁꯤꯁꯨ ꯆꯥꯎꯇꯣꯟꯅ ꯄꯨꯈꯝ ꯑꯃ ꯂꯩꯔꯛꯄꯗꯨ ꯌꯨꯝꯗ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯑꯃꯟꯕ ꯑꯀꯥꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯤ, ꯃꯈꯣꯏꯅ ꯑꯩꯈꯣই ꯑꯅꯤꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯖꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯁꯨ ꯆꯥꯎꯇꯣꯟꯅ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯇꯥꯊꯤ ꯆꯩꯗꯨꯅ ꯁꯪꯒꯣꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯕꯗ ꯆꯥꯅ ꯊꯛꯅꯅꯕ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯁꯨꯡ ꯐꯖꯔꯕ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯏꯁꯤꯡ ꯌꯥꯟꯗ꯭ꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯑꯅꯤꯈꯛꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯣꯠꯄ ꯅꯝꯊꯤꯕ ꯁꯟꯁꯤꯡ ꯁꯦꯟꯅꯔꯒ ꯂꯩꯕ ꯇꯥꯈꯤ꯫
Makhutta sangom mayamsing adu sitrabada matha sana mayumda halaklami. Thoinuna mapuroibagi mataudu ubada hairaklami. Hojikti nahak nasagi naral khangjarabra. Matam maduda aina haikiba wa ado tabiramlabadi. Asumna lairiba ase leiramloidabane. Nahaki pukchel sengdaba aduna ngasidi nongmada chara amadagi hena chaba phangdredana. Suba nomba kallaga pukchel sengba thabak ase tawbugi mahut nahakna inak thonna khuningba phajaba phizol setningba adugi khaurangmana hojikti pumnamak mangtakledana. Thoinugi wafam adu tabada chauton maru luktharaduna khumlai. Yare to nupi ayag yamna lankre aigi irala se nahakna mukta ngakpiyu. Nahakki wa ado matam maduda aina injaramlabadi asumna waramloidabane. Hojikti aina phattaba wakhalna khul asigi miyambusu thajaba manghankre. Aduna ayag paisa pumnamak lan thum pumnamak mangbutasu nattana aigi yoliba pochai sing asisu kana amatana leibiyu haiba yadredo. Tawjaruba langjaruba iralgi chaitheng oina ningdol pomledana hojikti. Nupa kana dila matam manghalano aikhoi anigi iral pomba kokpiyu haiduna khul asigi miyamsing asida iral yajarurase natrabadi aikhoi ani soidanamak siba tare. Thoinugi wadu tabada chauton kapladuna khumlai. Nupi chalasi makhoina aibu phuge hairabasu hatge hairabasu hajarasano. Tawbatabu makhoina phubadagi sikiba thoklabadi aigi iraldu matang ngakpirabadi ai harauna pena sibada ningamdana siba haiba adugi oiraroidana. Wasi hainaraga tinthaba tawda matai manaw ani adu khuladuda chatlami. Numit asigi nungthilda chauton amasung thoinuna khuladugi yumthong khudingda chatuna maral adu ngakpiyu haijarami. Kunja sing adusu chautoni maral adubu harau harau na ngakpiramki. Numit asidagi chauton mathamoi sengna ising amata yandaba asengba sandagi thoklakpa sangom adu khuladuda yonba chatlami amasung kunja sing adunasu chautoni yummaktada sangom leibasu kaya amalaklami. Aduga chauton adu masagi maral pumnamak khangjarami. Sansing adubu jeksina senbirami. Aduga phanglakpa sel khara adu yenglaga asumna solaklami. Sel sing ase yamdrabasu kayada magul lekhrabano. Isagi humang mamalna suzaba aranba amata tawdana phanglakpa senpham ase uraga ayak amuktangdi haungna pena nokjage ko. Asumna chauton matai manaw adu nungsi chanana awat apa laita nungai yaipana kunja sing aduga totna tinana pankirami.